Akasvani Imphal Wahengbam Rajesh na pau pajari ahanbada maroiba pau. Good Friday ki thoram malem sinba thungba ngasi pangthokli ayu anganbadigi hauna churchsingda laisol sabha pangthoknari. Bharat hokiba pung kunmarida COVID ki anoba case lising mga chahum hena thengnaki Manipur hauzik COVID ki active case nipan lairi amasung Rashtrapati Draupadi Murmu ngasi Guwahati High Court ki Platinum Jubilee thoramda saruk yagani. Prabhu Jisubu pang tingkiba numitpu malem sinba thungbada ngasi Good Friday haina palan tawri. Ayuk anganbadigi hauna Christian lining chatpasingna church satuna laisol sabha pangthoknari. Good Friday na lakpada raija sigi miyam maruoina Christian lining chatpasingda Raijapal amasung Mukhyamantri yauna lusingba kayana yaifa paujel pirakli. Mahaki paujelda Raijapal Anusuya weekend hai senglaba numit asina lakpada Prabhu Jisuna santi nungsi chanaba amadi amatu obegi wakal sandoklamba adu nahognana ningsingbaga loinana phattaba singbu nathai duna chatnaba honarasi. Manghai Good Friday na lakpada Prabhu Jisuna miyoba jati gidama kathokiba adu nahognana ningsingminarasi. Mahaki paujelda Mukhyamantri Nongthomam Biren Singh hai Good Friday numita Prabhu Jisibu pang tingkiba amadi Easter Sunday numita mahangna amuk hingalakiba aduna phatababu aphabana joy tawre haibadu utli. Good Friday amasung Easter Sunday na lakpada Prabhu Jisuna miyambu thogjanbibaga loinana lamdamasi santi purapa oirasnu hairi. Mahaki paujelda Textile Mantri Nemcha Kyugen hai Good Friday na lakpada nungsi chanaba santi leiba ngakpi haiba amadi amatu obigi wakalol hena chesilhalasi. Water Resources Mantri Wahengbam Rajesh Mahaki Paujel Piradun Hai Prabhu Jisuna Achumbagi Mangal Miam the Kangan Bagalona Mahaki Wakalona Miambo Apaba Maikerom da Puduna Chetli Numid Asina Lapaga Irona Mipung Kudimak Nungai Yapaba Oidasnu Hairi Kuki Inpi Manipurnasu Good Friday na Lapada Raijasigi Miam da Yapa Paujel Pirakli Churachandpur District Administration Sindana Nongjuta Lakringagi Mangwaina, Jila Dugi Mapong Kiada, Amor Akai, Siengbagi Tabak Chatakre, Iram Nala Sing Tuina Punjinbana, Nong Hek Churapaga, Lambi Tumjinduna, Achat Og Signa, Maruina, School Chaliba Mahiro Singda, Chown Kudong Chataba Mayoknari Haidi. Manipur Police Commando, Ukrul District Police, Nupi Police Yauna, Imphal Iski Yangong Popi Bazar, Ngarang Ayuk Ti Humbagi Tabak Chatabada, Mioi, Amagi Yumdegi, Nupi Ani Pare Hari, Makoi, Makata na Wahangbam Tobada, Aina Tinkraba Manipur Naga People's Front ki Overground Worker Singni Haiba Kangbangamle. Makoi digi Tongan Bapolom Kiamarum Pangle Hari. Pradhanmantri Narendra Modi na tha khudingi aroiba nomaijing numita Akasvani gi thongda sandokpa mahaki pungningi wa man ki baat thoram thasigi aroiba nomaijing numita tangkak chama suragani. Program asi ingkumja lisingani tara marigi October 3 Vijayadashmi numita haudokkibani. Hauzik phawbada edition marfudramapan sandokre chama suba edition asiga mari lenana Akasvani na maruina man ki baat na Bharatpu awonba puraknaba honabada piriba ithilgi matangda akhanaba thoram pareng ama sandokli. Tabiriba Pawasi Akasvani Imphal Degini. Haukiba Pungkorin Marida Lebak as the COVID ki anuba case lising mga chahum hena tenaki. Kendragi Haksel Mantralo in Hai Hariba Matam Asda Mio lising ani chaniban, Lyset Astigi Naba Paki. Lebak as the Hauzik COVID ki active case lising mga hena lady, Naba Pabagi Chang Chada Marprudani Pandasmik Taret Mangani. Mantralo in Hai Hariba Matamas the COVID ki vaccine dose lising machamapan hena kapki. Hauzik Pawada vaccine dose koti lising kun lak humputaruk hena kapkre. Manipur ngarang Chandel Jila degi miyoy aman na COVID-19 positive oiba thengnabaga loinana Raijas da hauzik COVID ki active case ni panchure. Raijas da hauzik phawbada COVID vaccine dose lak kunthani thoi lising humpumapan chama mari kapkre. Masigi manungda ahanba dose lak tarataruk lising nifumapan hena anisuba dose lak tarahumdoi lising kuntramapan hena amasung precaution dose lak ani lising marfu hena kapkre. Health for All haiba hiramda ngasi malemgi haksel gi numit palan tawri. World Health Organization link kibagi humudra mga suba kumon thorambu World Health Day haina palan tawri. World Health Day ge thoram Assam gi Dribugorda ngasi pangtokani. Thoram dar kendra gi Ayush Mantri Sarbanan Chonawal amasung mapan thoram Raja Mantri Dr. R.K. Ranjan Singh saruk yagani. Thoram gi saruk ama oina miyamna yoga asan sing utkani. Numit humnigi Assam Khokchata Rashtrapati Draupadi Murmu ngarang Kaziranga da thungkre. Kaziranga National Park ki Bagori Range da Rashtrapati na Jeep Safari satuna park adugi phibam yengsinki. Tungda Rashtrapati na handakta Oscar fangkraba documentary film Elephant Whisper yengbagalon na Kala Sanskriti thauram amasu miyeng taki.
राष्ट्रपति ngasi Kaziranga Gas Utsapta Bharat Samu Yokatnaba Taurang Sahi Kuntra Parapagi Kumon Thoramda Charuk Yagani. Tungda Guwahati High Court ki Platinum Jubilee Thoramdasu Charuk Yagani. Guwahati High Court asi English Chamapan Nifuni Pangi April Mangada Linka Kibani. Platinum Jubilee ki Loisimbagi Thoram April Tara Marida Pradhan Mantri Narendra Modi Charuk Yagani. Sahi asigi January kuntra mathoidagi haukiba sangsaki budget mifam ngarang loisinkre mifam asi matam khara yaitok lorba matung March 18 makha chatharaktuna ngarang loisinkibani sangsaki budget asida Lok Sabha da chada kuntra mari kanaba phangki aduga Rajya Sabha dana sumatagi chada kun mari kanaba phangki haili Naidli da Paumising the Wangang with the Parliamentary Affairs ki Rajya Mantri Arjun Ram Meghawal na hai Lok Sabha amasung Rajya Sabha na Bill Taruk mifam manung da pass toki Bill sing adugi manung da Finance Bill lisingani kulumdoi di Appropriation Bill lisingani kulumdoi di Jammu and Kashmir Appropriation Bill lisingani kulumdoi amasung di Competition Amendment Bill lisingani kulumdoi yauri ngasi poma pause singi maroi pausingi dama haujik Devika Chingtham lere Devika Thagachari Rajesh BJP lengak lakpadagi corruption yaudana transparency leina thabak tawba ngamle Police ta nongmai kapsilamba ahum nongmaiga konana fare amasung High Court na Manipur government amasung mari leinaba contractor da tha ahumgi manungda civil secretariat losinaba khanghankhre hairiba pausing asina ngasi fongba pauche singda maruiba pauoina fongli Chief Minister N Birendi Warol Civil Secretariat Jun Paubagi manungda Hongjilagani haiba pau sana lebak amasung People's Chronicle da headline tauri. Pokna phamda ani suba headline oina ADC Mikhal atuba matamda pangthoknaba MLA tarukna minister da taksin khre haiba pauna oiri. Civil investiture thauramda Rashtrapati Draupadi Murmuna Thaunauzam Chauba Kakching Tabam Sana Thoiba amasung Dr. Ramkuyuwangbe Jeme Numeda Padma Shri Award pikibagi pau Sangai Express Manipuri edition amasung Tamenglong Times ta headline tauduna fongli. Huyen lan pauda Home Department na Manipur da ILP gi awareness piba tangai fadre haina color headline tauduna fongli. Rajapal Mukhyamantri amasung Atai Mantri singna Good Friday gi yaifa paujel pirakpagi pau Morning Bell amasung Iraibaki ahanba lamaida headline tauri. Manipur da handak chahi pangthokadaba Femina Miss India da saruk yagadaba miyoising ngasi Imphal da tunglagani haiba pauna Imphal Free Press da headline tauduna fongli. Pau asi Tamenglong Times tana ani suba headline tauri. Naharol gi thaudang da ukrul da bom pokhai han khibagi mayokta pung nipan chupna total shutdown pangthokibagi pau ahanba lamai da fongli. Asambu yoga gi maru oiba mafam ama oirakli haiba Ayush Mantri Sarbananda Sonowal gi wafamna Manipur Mail gi ahanba headline tauri. Ichel Express gi ani suba headline da COVID lan thingnanaba Home Ministry na State khudingmaki Health Minister singa ngasi mifam pangthoklagani haiba pauna oiri. Ukrul da bom pokhaihan kibagi thaudokta chenaba MNPF ki mama macha Manipur Police na fare haiba pauna Churachandpur da fongba masauna thar amasung Manipur Express ki ahanba headline tauri. Churachandpur Police na sarkar gi ayaba yaudana changjafam lauramba Myanmar refugee kunhumdoi fare haiba pau nising tuiltu gi ahanba headline tauri. Pau asi masauna thar amasung Manipur Express ki na ani suba headline tauri. Numit khudingi hengatlakpa haibasina poknafamgi editorial oiri. Imphal Ukrul Lambi haibasina Sangai Express Manipuri ki editorial oiri. Sanabagi pauda. Bangalore da chathariba kuntare suba Senior National Women's Football Championship ki Group 6 ki winner Manipur na oiri. MNCA Under 14 Boys Tournament ta YUCC amadi YPHU mai pakre. Rajesh. Thagachari Devika. Aroibada maruiba pau Good Friday ki thoram malem sinba thungbada ngasi pangthokli ayuk anganbadigi hauna churching da laisol sabha pangthoknari Bharata hokiba pung konmari da COVID ki anoba case lising mga chahum hena thenaki Manipur da hojik active case nipan lairi amasung Rashtrapati Draupadi Murmu na ngasi Guwahati High Court ki Platinum Jubilee thoram da saruk yagani pau loijare